कुकी ना अखोई थक्ता ngasi अखोई मणिपुर प्रजा अमसुंग अखोई मैतै अखोई मथक्ता लान तौरिबसे ची खुदक्ता लेफलगनी खुलाई सिंगदु पिखलओ हाइबा अदुगी एविडेंस अमा पिबियोबा अदु ओइबा तारगदी ngasi अखोई प्रजा मयामना मदु याजगेबा खुन्ना पैसा सिंग फाबा खुन्ना मणिपुरदगी पियार खुदक्ता अथुबदा सिमिनिसा Kanglup ki Erang Hanna Loisinlu ima Singna Khungakpasingdagi Khutlai Khomgatlakke haina ima Singna fongdorakli. Manipur da President rule lakraba matungda security forces Singna tampakta lairiba Khungakpasing leptana faba punbagi thabak chatharakpabu yaningdaba fongdoktuna Waithau Kiam Sifai Haukha amasung Thobal Khunaugi Club Taranipan gi apunba loop ama oiriba Maitai Community Joint Coordinating Committee na Babu Bazarda pendaba wakat mifam chathakre. Zun Taranipan gi ihau amuk Hanna laknaba baton tauganu Khungakpasing faba yaroi luchingba ama khanduna athubada laingak semu Manipurdagi PR athubada lauthau haina thaba placard sing sizinaduna amadi kholau sing lauduna chathakiba miyamgi pendaba wakat mifam aduga mari lainana Maitai Community Joint Coordinating Committee gi Treasurer KH Inaucha amadi Women Wing gi Secretary Pebam Indrani na fongdorakpada Khungakpasing asi kari maramdagi thoklakibano PR gi khudong chaba lauduna tampaki Khungakpasing faba punbagi thabak tawrakliba asi tokpiyu Governor na numitaret nigi manungda Khungakpasing na pairiba Khutlai sing thingatlakadabani hairiba asi ahanbada Kanglup ki Erang asi Hanna Loisinbiyu Khungakpasingdagi ima Singna Khutlai khomgatuna laingakta khutsin nazage maduna trifaubadi Khutlai thingalau hairiba wafam asi ima Singna fibam amatada yaba ngamloi loinana luchingba ama khanba ngamdaduna PR laihanliba asi koknanaba athuba matamda luchingba ama khanduna athubada laingak semu PR lauthokhanlu haiba wafam kaya fongdorakhi ba numida sida akogi 18 club Mitai Community Joint Coordinating Committee na sinjalangjeduna ngasi nimit nini humni state da akogi Manipur ki bele gi jaga da Khungakpa akogi sa singinau sing leptana akogi security force na Haba punba taroli basigi matangda kogi yaningdaba adumulaba khongjang ama protest ama asi Babu Bazar gi asmulaba National Highway 102 gi mamang sida koi pangthok sabani aduna akoina mainly akoina haijaningi si hojik lairiwa akogi khungak liba isa sing inau sing asi makoi si kamai tawduna khungak pa tholakhibano haibdu akoina hojik pa leba akogi government haidi akoi governor na PR chalairiba sumlaba akogi honorable da akoina thamjaningi aduna Athubada akogi sumba Khungakpasing phaba punba tawbirei si tawbigano akogi Khungakpasing phaba punba yaroi haiba afam sining asigi akoi mara paibi imabel singna haudana asi Babu Bazar gi chunglom pham sida pangthok chariba sumla protest asi ngasi akoina tawjariba kaino semi phamsi aikoigi ngasi ngarang sida Khungakpa ichinnauk sing phaba punba toina tawrakpa amasung akoida pya lakpana maram ngasi kaino na governor na pya lauthokkibaga loina na Khungakpasing Papa punba tawrakpasigi mayoktani Khungakpa kaidawbadagi tholakhibano haibase ngasi aikoigi Manipur gi governor da thamjage mangna hapta amada aikoigi illegal oiba khulai sing loina pikhalakadabani haiba order ma thoi adu oiba taragadi kuki na aikoigi thakta ngasi aikoigi Manipur praja amasung aikoigi maitai aikoigi mathakta lan tawribase chi khudakta lefalagani khulai singdu pikhalao haiba adugi evidence ama pibiyoba adu oiba taragadi ngasi aikoigi praja mayamna madu yazageba Mama oibe akoi na isa singdigi khulai do akoi tinjarakeba adu natragadi akoi sungya yabanga moi khulai lokatpa sungya yaroi Manipur da PR thamibase tu da lokpiyo athu bada ngasi gi lainga akoi gi leader sem na ba akoi gi lainga laina na ba hona bi haibase akoi praja miyam gi akoi gi ngasi gi kholang yam su ngasi gi mifam sigi waremni